अहानबदा मरु ओइबा पाव थेंखांग कयादा नाकल अनिगी मरक्ता वारी शानख्रबा मतुंगदा ngasi JAC against the brutal murder of Atwan Abonmai amasung Manipur government ga memorandum of agreement ama khutyak tawnakre Haukiba pung kunmari asida Manipur da miyoi chama yangkai mapan nauna COVID-19 positive oikre miyoi mari makhatana laina asna maram oidna laikhidre Indomen mayangam khaida border da fencing da gimatang da jayet naba laiba asi athuba da aroiba waroi sinama puraknaba Manipur government amadi center na mityeng changbiu haina UCM gi president Joy Chandra Konthau zamna appeal chawkre amadi chahi asigi national eligibility cum entrance test super speciality NEET SS super speciality examination asi hanagi leizaba mawungda adumak pangthoklagani haina center na Supreme Court ta khangankre Miyamna government piba COVID-19 gi SOP sing ningchina ngakna chatuna chathokpa matamda mask upiba sanitizer sinaba khutsa seng na toina hambiba amasung foot taruki distance ngakna chatpa haiba chatna kanglon sing asi tung induna COVID-19 dagi ngakthok minasi loinana chahi tarani pangi mathakta laiba miyoi singna COVID-19 vaccine soidana kapthokpiu kurumzari PONYTV gi numidangi Manipuri paw meeting tabiriba khwai miyambu Jennifer Sarmana taram nokchari hojik paw sandokna pizari Thengkhang kayada nakal anigi marakta wari shanakhraba matungda ngasi JAC against the brutal murder of Atwan Abonmai amasung Manipur government ga memorandum of agreement ama khutyek tawnakre misi asiga mari leinaba FIR adu National Investigation Agency NIA da khutsinaduna investigation chathaba haiba wafam nakal anina yanakre Atwan Abonmai misi asige asengba khangdoknaba inquiry ama zathanaba Manipur government gi additional chief secretary amadagi tadaba officer amana inquiry tauba haina su yanakre hariba inquiry asi yariba makhai tha ahum gi manungda loisinba loinana inquiry asi NIA na chathaba investigation aduga mari leina handaba haina su yanakre inquiry adugi finding adu NIA da lankhatpa loinana Atwan Abonmai gi machanupa ahalda Manipur police ki sub inspector gi post ama piba haina su nakal anina yanakre Masigi mathakta laikhidrabagi imungda lupa lakh taragi compensation pibaga loinana Abonmai gi ningsing khubam ama semgatnaba mari leinaba deputy commissioner na JAC ga tanaraga chapa mafam ama laptoppa haina su yanakre JAC na sangsilakpa makhal khuding maki khongjang handokpa loinana investigation asi athubada loisinba yanaba JAC na police amasung investigation agency singda mateng pangba haina su makhata na yanakre Atwan Abonmai gi thawai yaudraba haksang adu aroiba mathau mangam pangthokpa yanaba JAC na deputy commissioner gi matenga loinana thabak lokhatpa haina su yanakre Haukiba pung kunmari asda Manipur da miyoi chama yangkhai mapan nauna COVID-19 positive oikre miyoi mari makhata na laina asna maram oiduna laikhidre hariba pungfam asda miyoi kunthra mari covid tagi fagalaktuna discharge tawki Punna sample lising ani changa marfu mathoi test tawbada hariba case masing asi confirm tawkhibani haina state ki COVID-19 command control room dagi thadorakpa cherol amana hairi positivity rate asi chada taruk dasmik ani oiki anoba case masing asi tharaga state asi COVID-19 case asi punna lak ama lising kun mathoi chamri hufuni thoi yaure loinana sikhiba masing na lising ama chanipan humputara manga suri India da haukiba pung kunmari asda miyoi lising tara nipan chanipan kuntra humdoi COVID-19 positive oiba thengnakre Union Health Ministry gi paw matung ina laibak asigi COVID-19 gi case masing asi hauzik punna crore ahum lak nifumapan lising humputara mathoiga chanipan marfuma thoi yaure hairi leina asna maram oiduna hariba pungfam asda miyoi chani marfu siki Assam state ka yumlo nariba Manipur gi Jiribam district ta miyam na stamp paper fangdabadagi achoba samasya ama mayok nari hiram asigi matangda Jiribam gi media team amana yengsinkre Jiribam DC office laiba stamp vendor singna hiram asigi matangda wafam kaya fongdoraki petitioner cum deed writer nong thomong kunjam hon singna paumigi team aduda haiki
Jiribamda hauzik register tauba petition writer ahum khaklei loinana stamp paper yonba mioi ani khaklei hauzik jiribamda maru oina petition writer amadi stamp vendor singna mayok nariba samasya asi stamp phangdabani stamp asi jiribam treasury degi chalan kaktuna laubani jiribam gi treasury da stamp thambang amdri maru oina stamp paper mathau tarakpa matamda imphal dagi lauduna laire imphal dagi launaba hotnabada khudong chadaba kaya mayok nari Mamangai di Assam gi silchar ka sarnom dagi lauraga jiribamda sihinarami hauzikti stamp asi state wise oina print tawkhrabanina magi state ki oina sihinare makhata na lauba yadre jiribam treasury da stamp apikpadagi hauraga achauba fawba fanghalabadi jiri prajana thengnariba awaba asi kokani masi mari leinaba singna migyeng changbiu haina phongdoraki Jiribam district asida mathau taba stamp paper sing matik chana thamdaba amadi leitabana black ta lanai dukan sing da mamal tang na yole haiki lamda huji leiba petition writer se ohum khongni register bodi ngakani aduga dit writer ekoi stamp vendor ana leiba koi stamp joli besina miyoi ani khongni aduna huji koi jiribam da maruina petition writer amadi stamp vendor gi matang na problem oli besi koi stamp available with our Maruin the Jiribam Treasury the Gay, when it's a land of Roga stamps of a company, and the Jiribam Treasury stamps when available over the Maruin the Quena, the Cataraga in Pazaki Sili, and the Lambi Hungsad of Silla, even a photographer in the Polymoy, and the Mamma in the day, as Hamdagi, Sulsadagi, Love the Sinarami, at the Zoom Hujiki stamps state wise when now. Print of Rabnina, my Magi state when the Sinna Bunina, Hujiki. Assamdagi solo buyadre adri imphaldagi phun siam da taragasu lambi problem lebesina istamje belu sauna selako matamdadi koda puthopaching matang da problem amde oi United Committee Manipur UCM na sinduna langban thagi haitha leitha bagi aroiba thoram ngasi imphal gi kerkuprata laiba the Great June Uprising Memorial Complex da pangchokre thoram asi imaleba ki ngamkhai kanna bagi khongjangda thawaina pontha pi khraba athoba tarani pani mafamda Haikat laikat tamba oina pangthokpani United Committee Manipur gi President Joy Chandra Konthau zamna thoram aduda haiki athoba singi yata fam oiriba mafam asda hailai amadi cheng thoiding katuna ikai khumnaba uchari Government of India na NSCN IM ga khutyek tawnaba ceasefire agreement da without territorial limit haiba wahi hapchenduna ing lising ani amagi July 18 ta lokthokiba aduna matamdugi naharol singda khoisaung na ba pokhanki amadi June uprising lakhibani haina mahakna ningsingki Hauzik Indo Myanmar ngamkhaida border fencing gi matangda jayet na balaiba asi athubada aroi waroishin ama pudakna ba mari leina ba Manipur government amadi center na migyeng changbiu haina su UCM gi president Joy Chandra Konthau zamna appeal chauki Mahangna haiki hauzik ngamkhaida khariba sambal asi security gi ra natraga karama makhal gi sambal no haibasi chamamna ba pokhalle Karigumba hiram asida athuba matamda migyeng changbi drabadi mairik pidagi maizaubi oirakani haina mahakna jackson wa thamki Pikiba singi mafamda aikoina kachariba hairang lairang cheng thoiding ase phangbiraga mokhoibu so arang khorang bu kopiba aduga lehuriba macha manai oiba natraga lehuriba aikoina hairiba mokhoina khalambo wakhulun sing ado aikoina thabuk oina onthokpa ngambu oijege haina thamjari aduga aikoina hojik leiriba aikoigi India Myanmar gi border gi matang che aikoi miyamda paudam jage hojik khariba fencing che security fencing la natraga border fencing la haibase aikoi hairiba sayenaba se leiba se aikoi tasengna hairiba sayenariba asigi waroi sel amuk poraktri phauba makhata na khaba yaro haina United Committee Manipur na thamjari Assam Rifles na Manipur da ain kaina chongsilakpa Myanmar macha kunmari fagat pangamkri Myanmar macha kunmari aduda nupi tara mari nupa tare loinana angang ahum yauri Assam Rifles na PVCP khudeng thabida makhoibu fagat pangamkhibani haina pau asina hairi Farabasing aduna More Police da phongdorakpa matung ina makhoi More dagi Churachandpur tamna lakpani hairi More da laiba Daniela Ventalama kauba mioi amana lamjingduna Myanmar macha sing adu eco van ahum da haptuna purambani Gari driver sing adu thangko chon sitlau lamkholai amasung mon thang kawi
Faraba Myanmar macha kunmari adugi marakta kunmathoi di Aadhaar card pai hairi. India macha mari adu yauna makhoi More police station da khutsinnarakre. Chahi asigi National Eligibility Cum Entrance Test Super Speciality NEET SS Super Speciality Examination asi hanagi leizaba mawongda adumak pangthoklagani loinana modified exam pattern adu academic year 2022-23 dagi chatnaba hogani haina ngasi center na Supreme Court ta khangankre loinana Supreme Court na court asde laiba mari leinaba proceedings punama close tawki. Center na hanagi pattern da examination asi pangthok na ba tha anigi matam piba pambaga loinana haukiba ningthauka bada center na affidavit amada National Eligibility Cum Entrance Test Super Speciality NEET SS 2021 asi tha ani yeithokle haina Supreme Court ta khangan khibani. Mapichel Dam na sokhalaba khunja singda Manipur government na Economic Livelihood Rehabilitation Package P da bagi yaning da ba phongdok tuna ngasi Imphal Ukrul Road amasung Imphal Kamjong Road ta pung nipan gi blockade ama haukre. Headman Chief and Elders Organization Vice Chairman of Thanmi Renmai na hai. Hiram asigi matang da government ga lising ani kun gi December da agreement ama sahi thauna khiba leidabasu pi ga daba package pithok tana leibadagi blockade asi chathabani. Manipur amasung affected dam na affect tau kiba villages representative ka how kiba chahi 2020 December da agree tau kiba agreement adu 2021 years complete tau bigini hairaga machin kita hairaga thabak oina amta su pangthok pi dabagi how kiba September ki tang 13 ta aikoina ultimatum concerned authority habadi commissioner concerned department DC mayam na su che thagrabani aduga minister yauna che thagrabani adubu sarkar ki maikai degi amatta su respond phongdabagi 28 September da aikoina press release ama joint action su yauna pangthokibani. Ngasi nungthil pung ahum taba aduwaida Imphal East ki Khurai Haigru makhong thong mathakta leiramba school bag ama bom ni chingna badagi miyam mi paina khri pau pi badagi Imphal East ki commando yauba bom disposal squad team ama mafam aduda jangsin duna yenglu bada bag aduda class 7 ki textbook yauramba thengna khri. Ngasi Manipur State Council Communist Party of India na atuan abonmai mihat amasung UP da thokiba hingsa gi thodok yaning de ba phongdokre. Imphal gi Irawat Bhavanda party asna hiram asigi matang da pawgi mifam ama pangchokre. CPI Manipur Council gi Secretary L Sotin Kumar na atuan abonmai gi tamthiba mihat amasung UP gi Lakhipur Kheri gi thodok condemn tawki. Manipur Longmi Lup ki President N Singhazit na haiki Manipur gi Longmi singna ka hena awaba thengna daba maramna mapan state singi Longmi singna mayok nariba khudongthiba sing asi kaya khangda bagum tawri. Mahakna makata na hai ing lising ani kungi anti-farmer bill ahum adugi mayokta chatharakpa khongjang asi hauzik paliba sarkar asina nachungdana laithokli. Paugi manak thana atien ba break amatang longminasi. Occasion singidamakta makhal kya gi cake haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes sina chingba fongbigani amadi adomgi apamba mongda cake customize tawbagi khudong chabasu pisari. Khudong chabasing asi lawbinabagi damakta lensing bidau aikoi gi address NG College Road near Nauramtong. Phone number 9864112972. Aikoi online partner food wifi amasung food web tagisu order tawiba yagan. Break ki matung taram nokchari makhata ba pawda Wangjing Tenthagi MLA Brozen Singhi mityeng makhada Birahari Charitable Foundation na Wangjing Tentha Kendra gi manung da laiba Langathel GP Fundrai amasung Langathel gi All Age Widow Disabled Person gi pensioner Chahum Marida Tha Taruki Pension Lupa Lishing Amachani Khongjong Community Hall da pangthokpa thoram amada yenthokre.
Lainingthau Sanamahi Puya Sandoklup LSPSL Amadi More Maitai Lai Thaugalup Anina Sinduna Jahi Asigi Oina Tarpon Haishoi Katpagi Thauram Ama ngasi pangthokre. Loop Asigi Thomi Singna Punna Saruk Yakiba Thauram Adu Moregi Khuzai Lok Turelda Pangthokhi. Ngasi Manipur Pradesh Congress Committee MPCC na sinduna reception ceremony of newly joined INC from 34 Wangzing Tiantha Assembly Constituency haiba thauram ama Congress Bhavan Imphal da pangthokre. Thauram aduda ex-CMO Ibobi amadi party gi luchingba singna saruk yaki. Thauram aduda MPCC gi President N Loken na haiki hauzik paliba sarkar asina prajada pochai sing mamal hongna fanghangani haina kayarak lauki adubu Hauziki Pochagi Mamal Yam na Wangkhalaliba Asina Taklibadi, Sarkar Asi Haikiba Wa Tabak Oina Pangtopa Ngamdre Haibani. Wasakaya Amasu Prazada Taukraga Tabak Oina Pangtokte Maram Asina, Lakliba Englishing Ani Kunitogi State Assembly Election Asida, Congress Party na State Asida Sarkar Paina Bahot Nagani Haina Mahakna Fongdoki. ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2022ꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯑꯗꯨꯒꯨꯝꯂꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯥꯁꯣꯜ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯔꯤꯕ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯑꯦꯟꯗꯤꯑꯦꯒꯤ ꯁꯔꯀꯥꯔ ꯑꯃꯨꯛ ꯚꯥꯔꯠꯀꯤ ꯂꯩꯃꯥꯏꯗꯒꯤ ꯑꯃꯨꯛ ꯃꯨꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯄ ꯉꯝꯒꯗꯕ ꯁꯔꯀꯥꯔ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯣꯏꯗ ꯄꯥꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯁꯥꯁꯣꯜ ꯑꯦꯟꯗꯤꯑꯦꯒꯤ ꯁꯥꯁꯣꯜ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJP ꯅ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯉꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯁꯤꯒꯨꯝꯕ ꯁꯥꯁꯣꯜ ꯆꯍꯤ 4ꯒ ꯊꯥ 9 ꯑꯩꯈꯣꯏꯒꯤ ꯊꯥ 8 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯔꯛꯑꯦ. Cultural Worker and Activist Forum Manipur CWAF ki Chairman Buddha Chingtham na haikre ngarang India ki Vice President M Venkaya Naidu gi Manipur khongchat ki Imphal da thungbaga culture gi khwaidgi awang bathaki award oiba Padma Shri award fanglaba kaya unana basilakpada aduki matik harauzakhi adubu bartona iriba wahiwata sing adu award fanglaba kaya bu masak khangbidabani masigi matangda Manipur Press Club da forum asna sinduna paugi mifam ama pangthokhi. World Teachers Day gi thauram Manipur gi oinasu ngasi Imphal gi Palace Compound da laiba Manipur State Film Development Society MSFDS da pangthokre. Thauram aduda Education SV gi Educational Director Bisesor Kumukjam MCS, Education S ki Director L Nandakumar Singh IAS, Education S ki Commissioner M Hare Krishna IAS amasung Additional Director Samin Chang Lenthang MCS na saruk yaki. Thauram aduda primary amadi graduate ki oza sing officer amadi supporting staff punna jamni taram na okpagaloina na award kutsin na duna ikai khunaki. Aduga angang sinsi Facebook ka YouTube ka pai dabal leer ko mobile dum pai dabal na mobile bi laidik edna app amasem adu app to su koina upload tawsa hojik phawguda aikoi YouTube channel da upload tawba video mayam sinsi subscribers jai punna 57400 churai aduga hojik je koina upload tawsa videos ina 1004 churai si loini yaure class 1 dai 12 phawla categorize to asijna e videos le icon e contents kahina bro no change solution Paugi merak thatna atienba break amamuk lominasi. CM N. Biren Singh has already announced that potable water would reach all households in rural Manipur by 2022. How ambitious this task is can be gauged from the fact that when the National Jal Jeevan Mission was launched on August 15, 2019, only 5.74% rural households in Manipur had tap water connections. This meant that out of 4,51,566 such households, only 25,920 had functional household tap connection. But in just 2 years, that number has grown to 2,35,628. That is from 5.74% to 52.18%. 284 villages and 255 panchayats have already achieved 100% FHTC status. Such has been the seriousness of the government that 2 remote villages close to the Myanmar border, Khangbarol and Khengjoy, have also been provided full regular water supply.
These villages were once severely infected with insurgency, but now all 155 families there have tap water supply. Despite the massive COVID-19 outbreak slowing down the progress, CM N. Biren Singh is determined to provide every household potable water supply by next year. As PM Modi aims to bring clean water to every home in the country by 2024, CM Singh is ensuring Manipur is at the forefront of this mission. Break ki matung taram nokchari makhataba pawda Manipur gi maming leiraba cyclist Rohan Philem gi lamjing lamtak makhada ngasi Imphal East ki manung chana leiba Thongju Assembly constituency da cycle rally ama pangchokre Free and fair election haiba hiramda pangthokpa cycle rally aduda social worker Seram Niken su saruk yaki Rongmai Naga Council Manipur Longmai Luang Rian gi ing lishing ani kun mathoi kun mari gi thaupuba sing khanba gi thoram ama ngasi Longmai Bazar da leiba council asigi head office da pangchokre Daigong Gon Maina chairman Grayson Pa Maina secretary loinana Abuan Dang Maina vice chairman oina khanki thaupuba sing khanba gi thoram aduda Rongmai Naga Council Manipur Rongmai Naga Lu Fuam Manipur gi luchingba sing amadi kun gi luchingba amadi kunja sing na saruk yaki Yumda sinaba LPG cylinder gi mamal lupa tara manga henket kre. Dilida kg tara mari dasmik ani gi non subsidized cylinder amagi mamal lupa chanipan marfu tara mapan ga paisa yangkhay yaure. Kg manga gi cylinder amagi mamal hauzik lupa changa supna ani yauragani. Hari benang na lepa mamal asi kudak tagi chatna bahaure hari. Thau gi mamal wangkhalakpadagi LPG cylinder gi mamal su henget lakpani. Metro Singda no makaka laga petrol amasung diesel gi mamal su henget kre. Dili da petrol gi mamal paisa kun manga henget kre. Hauzik liter da lupa chama sumna ani paisa humpu manga pire. Diesel su paisa kontra henget laktuna liter da lupa marfu taraga paisa humpu tara taret pire hairi. All Manipur ICDS Employee Union na Social Welfare Department ki office dagi CM Banglo tana rally lapada masing yamla police sing na thatuna jathan khidre. ICDS Employee Union ki General Secretary S. Tamfana Haiki Dabi P. de Bagamari Lenena Concerned Minister ga wari saba fangda badagi ngasigi khongjang asi chathakibani. Employees singi tolop chang nai na pibi daba amasung Anganwadi singi honorarium tha tara pibi raktabagi matangda Director ga wari sanarabasu Concerned MLA ga wari sanaba fangda badagi rally adu chatkibani. Demand sing fangdriba fawba makata na khongjang sangsingani hainasu fongdoki. Lang is all Manipur ICDS Employees Union gine akoi ngarang dagi chathadana lakpa dharna dang si su akoi demand phangdabade makha chathajabane department sida akoi phangbam thokpa hak yam leitaba hakchi yam phangdaba tolop tagi hauna tolop phangbadagi hauna matam chana phangde anganwadi workers sing akoi kha leibani mo honorary work ni honorarium si matam chana phangde kitang phangbane adusu thabak na yam yami dagi de promotion line ji akoi niyom chumdre yam sangna sida Panjadra su akoi tawham thopsi tawdre aduga akhoi mathakta sung akhoi de khara kakhalaga director gi marakta legada deputy director haiba post da atopadagi atopa haibadi social welfare site gi mi changhan bayana ba kaman RR oin tawr som dagi changchal pa yabagi mong leibise akhoi na akhoi gi dang oina thambiu haibagi apamba lei Hauzik aroi beda maru ibe pau amuk hana Kengkhang kayada nakal ani gi marakta wari sanakraba matungda ngasi JSC against the brutal murder of Atwan Abonmai amasung Manipur government ga memorandum of agreement ama khutyek tawna kre Hokiba pung kunmari asida Manipur da miyoy chama yangkhay mapan nauna COVID-19 positive oikre miyoy mari makhatana laina asna maram oidina laikhidre
Indo-Myanmar ngamkhaida border fencing matangda jayetnaba lairiba asi athubada aroiba waroishin ama puraknaba Manipur government amadi center na mityeng changbiu haina UCM gi president Joy Chandra Konthauzamna appeal tawkhre. Amadi chahi asigi national eligibility cum entrance test super speciality NEET SS super speciality examination asi hana gi leizaba mawongda adumak pangthoklagani haina center na Supreme Court ta khangankre. Ngasigi oinadi PONYTV na pizaba numidangi Manipuri paw matang asta loizare mayambo mukana kurumzari.